hingi tu meyam sor ko holi meya kathok tuna ꯃꯌꯥꯝ ꯏꯁꯤꯡ ꯀꯪꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯃꯥꯏꯅ ꯂꯩꯗꯣꯏꯁꯤꯕꯨ ꯁꯤꯒ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯪꯉꯝꯗ꯭ꯔꯒꯅꯦ ꯈꯨꯔꯨ ꯀꯨꯟꯒꯨꯟꯅ ꯆꯠꯀꯣ ꯑꯩꯈꯣꯏꯗꯤ ꯉꯥꯁꯦ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯐꯥꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ ꯄꯨꯔꯥ ꯉꯛꯏꯕꯀꯣ ꯊꯣꯡꯗ ꯇꯨꯔꯦꯟ ꯏꯁꯤꯡ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯄꯗ ꯃꯅꯤꯡꯗ ꯏꯁꯤꯡ ꯊꯨꯝꯃꯒ ꯂꯩꯔꯝꯃꯦꯕꯀꯣ ꯄꯨꯔꯥ ꯉꯛꯏ ꯃꯌꯥꯝ ꯌꯥꯝ ꯊꯥꯖꯗꯅꯀꯣ ꯋꯥꯈꯣꯡꯒ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯊꯨꯝꯅ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯥꯡꯅ ꯏꯁꯤꯡꯁꯦ ꯆꯪꯉꯝꯕꯩ ꯋꯥꯅꯤ ꯖꯤꯅꯝ ꯀꯥꯔꯇꯨꯟꯒ ꯂꯣꯏ ꯇꯥꯎ ꯂꯩꯔꯝꯃꯦ 이싱제 우나 저러저러저러 행갈리보 불황의 이면 밤원 중의 tum나 이싱 로이 짱그래 만톱디 룹트리 지행오면 수망수 로이 tum메 lambien수 tum메 ꯌꯥꯝ ꯆꯥꯎꯔꯦ ꯅꯣꯏ ꯏꯁꯤꯡꯅꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯀꯅꯤ ꯀꯥꯏꯅ ꯊꯥꯖꯗꯦꯕ ꯄꯨꯔꯥ ꯉꯛꯏ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯏꯁꯤꯡꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯖꯔ 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 ꯆꯥꯎꯈꯠꯂꯛꯏꯕꯣ ꯁꯣꯝꯒꯤ ꯖꯨꯡꯉꯩꯗꯤ ꯂꯨꯞꯈ꯭ꯔꯦ ꯑꯟꯖꯥꯔꯣꯏ ꯖꯨꯡꯁꯨ ꯏꯁꯤꯡ ꯆꯪꯈꯔꯦ ꯍꯦꯟꯗꯤ ꯆꯠꯐꯝ ꯂꯝꯕꯤꯁꯨ ꯏꯁꯤꯡ ꯊꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯉꯥ ꯐꯥꯔꯦ ꯁꯦꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯉꯥ ꯐꯥꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥ ꯌꯥꯝ ꯆꯥꯗꯣꯔꯦꯍꯦ ꯄꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯡꯕꯒꯤ ꯕꯨꯡꯒꯥ ꯁꯥꯔꯤ ꯁꯤꯒ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯃꯥꯎꯅ ꯀꯥꯏ ꯏꯁꯤꯡꯅ ꯇꯥꯎꯊꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯕꯨꯡꯒꯥ ꯇꯣꯡꯅ ꯈꯣꯔꯁ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯂꯝꯕꯦꯟꯒꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯈ꯭ꯋꯥꯡ ꯖꯧꯋꯦꯕꯀꯣ ꯕꯨꯡꯒꯥ ꯇꯣꯡꯉꯒ ꯂꯥꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯕꯨꯡꯒꯥ ꯇꯣꯡꯉꯒ ꯗꯨꯀꯥꯟꯗ ꯆꯠꯂꯤꯅꯤ 이싱이 짜오라버니는 수망드기가 뭔가가 똥아가 젖래 ꯖꯦꯡꯉꯨꯃꯦ 이모 이싱 짱이세 시가부 그마이 레이도이노 마나 타락분이부고 모이기 이몽 짱거도 야드레 파문가 로이나 막 칼복 저우래 이거 많이 저우네 포차이 마야 지부 고데스 가시 로이 막 콩 저우래 그냥 여북다가 바늘이 매암세요 ꯊꯟꯅ ꯏꯁꯤꯡꯁꯦ ꯁꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯏꯅꯦꯕ ꯄꯥꯊꯥꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯤ ꯍꯤꯟꯗꯤꯒꯤ ꯃꯅꯨꯡꯗꯅꯦꯕꯀꯣ ꯁꯤꯗꯅꯤ ꯂꯨꯞꯄꯤꯁꯦ ꯁꯤꯒꯤ ꯏꯁꯤꯡ ꯄꯥꯊꯥꯅ ꯆꯦꯟꯊꯔꯛꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯟꯇꯣꯅ ꯉꯥꯏ ꯂꯩꯅ ꯐꯥꯔꯛꯏꯕ ꯀꯌꯥꯝ ꯆꯥꯎꯋꯤꯅꯣ ꯌꯦꯡꯉꯨ ꯁꯅꯥꯕꯨ ꯑꯝꯇ ꯊꯥꯡꯒꯠꯂꯣꯏꯒꯦ ꯆꯟꯗ꯭ꯔꯦꯉꯣ ꯀꯦꯃꯦꯔꯥꯗꯒ
Kiam sang ino. Nangga cawan na man sana bu pairo jeng yam ta. Hai kya? Ha cha de. Ku chao ji ji umi am. Hingi ma de kwa. Hingi tu me am sor ko holi me ka thoka thok na. Kiji kya lu me ba? Kiji mari. Mani khai. Kiji manga. The next day. ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄꯗ ꯉꯔꯥꯡꯒꯤ ꯏꯁꯤꯡ ꯊꯨꯝꯃꯝꯕꯁꯤꯡꯗꯣ ꯂꯣꯏ ꯀꯪꯉꯒ ꯂꯩꯔꯝꯃꯦꯕ ꯆꯦꯡꯉꯨ ꯏꯁꯤꯡ ꯀꯪꯊꯈꯤꯕꯒꯤ ꯐꯤꯕꯝꯁꯦ ꯐꯣꯂꯤ ꯉꯥꯛꯇ ꯍꯥꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯦ ꯆꯦꯡꯉꯨ ꯏꯃꯨꯡꯁꯨ ꯁꯤꯒꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ Freeze na thang lau drabo. 이몽이 짱뭐야 되면 아프 태이야봐 얌나 아와버니 명 이싱 강다그래 가야 누가이닝아이 갈레 본데 ngarang phamung ko pra luk padunia base sonda manna foli khotoi ising chaw dawa jumne ising chang dawa singna di khang aroi ba se ya wa ba se foli balting se yong ya si ko tho ga hai doi ni ma pan da Khanda tu sani ko. Bijua chenga wai kai noi neum dei thum thau phajan thong athi laga dai mi. Je unanda ni ne. Kadang tu si pore pitru kasina. Chân ngâm từ đầu muốn hả lẽ Ising chào bật đấy sẽ bị rồi không bà chân ngâm bố đẹp bra đủ bữa đi xí cái chân nó là cái điều khôi xí cái lẩu này em đi đây là trả bữa sau qua nó không được qua ly cái tay xanh không chân ngâm 들어가 내가 구르군구나 자고 मैम वीडियो से स्वाद लोश लगे लेबम चाफम को खंग पोते मैम तौर से बाय मैम